State asida thokliba irang asi laksinduna warrior cell ama puraktuna mahausa gi punsida halakna ba lengak no hotnari haina miyamda thajaba piramkiba Prime Minister Narendra Modi gi khongchat hek nongan baga Churachandpur town dai irang chawna thokre Prime Minister khongchat putaramna oknana ba sem sakiba decoration mai thaba amadi thugaibagi maral da phakiba miyoi ani thadu u haina Churachandpur police station da mafam adugi naha singna nungna landakre thogdo adu ngasi numit yungbu matungda thokhibani Hiram asigi matangda Impact News na police tagi fangba pauda tha asigi tramathoi gi numidangda Churachandpur district ke Pearson Moon village dagi hauraga Bungwal village di Phailen village amadi Chengkon village fawbugi marakta thamba Prime Minister okpagi decoration mai thaba amadi thugaibada mapung oina chenaba miyoi ani Churachandpur police na pharaga police station da thamlakhibani Haiba miyoi ani asibu ngasi numit yungbu pung 38 fawbugi manungda condition amata yauduna thadokadabani haiduna Churachandpur da leiba tongan belup amadi miyamna matam thakhi adubu hairiba miyoi ani adu police ki maikaidagi thadokide Masina maram oiraga numit yungbu pung 12 hek tabaga Churachandpur town khudakta shutdown lauthokpagi mawongda dukan sing thong londuna masing yamlaba miyamna Churachandpur police station da thomjilakpaga loinana police station gi akoibada Laibalambi Singh mai thaba amadi police station manungda nungna thomjinduna attack chatharakhi Loinana pau adu tabadagi RAF amadi atai Central Forces sing suchang silaktuna miyamgi irang adu laksin na hotnarabasu mafam kayada mukna bagi thogdok sing thokli